The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasidi tha asigi aroiba nomaijing oiba maramna tha khudingi pangthokadaba aroiba nomaijing khudingi pangthokadaba contest asigi matangda niyom sing adu amukta hanna mayamda ningsingjagi. Hairiba contest asida mamangi episode singda hangkiba wahang manga khangatjaraga hangjagani. Hairiba wahang sing asigi achumba paukhum adu mathang thagi tang 15 phawbagi mamangda comment tawbirakadamni. Hairiba achumba comment tawbirakpa mayam adugi manungdagi ama khangatjaraga laibak phaba miyoi aduda hairiba cash prize asi pijagadabani. Hairiba video asigi like target na 100 like thamjabani. Maram aduna mayamna video asibu like tawbiu amadi share tawbiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi episode number 1 da hangjakiba wahang light year is the unit of A. Time, B. Velocity, C. Astronomical distance, D. Intensity of light. Light year haibasi karambu posakpu onnaba unit no. Ahanbada time, anisubada velocity, ahumsubada astronomical distance, marisubada intensity of light. Ngasigi anisuba wahang asidi episode number 5 ta hangjakiba wahang dialysis is meant for A. Kidney, B. Lungs, C. Brain, D. Liver. Dialysis haibasi karamba posak kamari lainabano. Ahanbada kidney, anisubada lungs, ahumsubada brain, marisubada liver. Ngasigi ahumsuba wahang asidi episode number 12 ta hangjakiba wahang what is green gold? A. Tea, B. Coffee, C. Gold, D. Rice. Green gold haibasi karamba posak no. Ahanbada tea, anisubada coffee, ahumsubada gold, marisubada rice. Ngasigi marisuba wahang asidi episode number 16 da hangjakiba sorrow of China is name given to A. A city, B. A river, C. A lake, D. A mountain. Sorrow of China haibasi karamba posakta thonba maming no. Ahanbada a city, anisubada a river, ahumsubada a lake, marisubada a mountain. Ngasigi mga suba wahang asidi episode number 17 da hangjakiba Turkey is called A. The Holy Land, B. The Quaker City, C. The Sick Man of Europe, D. Land of Lakes. Turkey bu kari hairaga khangnabagi. Ahanbada The Holy Land, anisubada The Quaker City, ahumsubada The Sick Man of Europe, marisubada Land of Lakes. Mathakta pankriba wahangsing asigi adom-adomgi achumba paukhum adu mathang thagi tang 15 phawgi mamangda comment tawbirau. Comment tawbirakpa mayam adugi manungdagi laibak phaba miyoi ama khangatjaraga hairiba cash prize asi pijagadabani. Loinana hairiba ngasigi video asida like asi like 100 suhanbiu maram aduna miyeng tabiriba pumnamakna like tawshanbiu amadi adom-adomgi khangna chanba marup mapangsingdasu share tawbiu. Hairiba contest asigi achumba paukhum adu mathang thagi tang 15 gi matungda laukthokjarakani. Loinana laibak phaba miyoi adusu mathang thagi tang 15 gi matungda episode amada laukthokjarake. Ngasigi oinadi video asi matang asida loisinjage. Miyeng tabiriba pumnamakna share tawbiramu, subscribe tawbiramu, loinana video asibusu like tawbiramu. Mathangi video amada muk thengnarasi. Ngasigi oinadi kainanabagi athang nijari.